Akiswani Imphal Nolini Devina Pau Pajari Ahanbada Maruiba Pau Manipura COVID-19 na nabadagi pharupagi sangsada humputara taruk dasmek sinonipan oire COVID-19 na sel tunggi phibam da soksilakli basigi yenglaga rajya si da hujik chathariba recruitment ni amasung Pradhan Mantri Narendra Modi na ngasi video conferencing ki khutang da Bihar ki highway project mapan gi jata Manipur ngarang COVID-19 ge anoba case sama humputara thengnabaga loinana positive oiba apunba maseng lesing ni panchanipan marputara mari sure rajya ki COVID-19 command control room na ngarang numidang warang pung manga de thokiba serol amada hai haukiba pung kunmari da Imphal East jila dagi COVID-19 positive oiba mioi ani Imphal gi jenim sa sikibaga loinana leina asidagi sikiba maseng punna yangkhai tare sure Hariba matam asigi manungda mioi nifu mari naba phaki hauji phawbada anaba lising taruk sa tet humputare naba phaki baga loinana active case listing ani humputara leidi naba pharakpagi sangsa da humputara taruk dasnik sinoni pani Rajya asida COVID-19 amaram oiduna seltungi phibam da sokti lakliba asigi yenglaga hauji chathariba recruitment process pumna maklep lagani hairi Rajya ki Chief Secretary na thokpa cherol amada hai emergency recruitment ki oinadi Department of Personnel dagi ayaba lauraga recruitment process athaba yakani Ol Kasaro Tongjai Mari lambi gi Noni jila gi sarukta leiba Jaujang Tekta gi Rengpal phawbagi kilometer humputara nithoi sangba lambi samjinbagi thabak sathariba adu Rajya ki Principal Secretary Works PY na ngarang yensinkhre Maki khungset aduda jila adugi deputy commissioner suloinaki lambi adu samjinbagi thabak sahi asigi December phawbada losilagani haina deputy commissioner na hari lambi asi NEC project ki sentang makhada samgatpani Seba saptaha ki manungsana sakmai kendagi MLA Haikam Dingo sina BJP SC Morcha ki president amasung atai member single loinana khurkul Sardar Patel School ki campus amadi tongan mafam singda ngarang usara tanirom thakre Assam da class 9 dagi 12 phawbagi mahiroi singi mahai masing tamna bangasi dagi school sing hanglakani masigi damak school sing ningchi na sengdoktuna sanitization na singbat tawre Rajya ki Principal Secretary B Kalyan Chakrabarti na thokpa SOP da hai class 9 amasung 12 ki mahiroi singna ningthokaba imsa kaisa amasung irai numita school kagani aduga class 10 amasung 11 ki mahiroi singna leibak pokpa sagol chen amasung thangja numita school kagani Class amata yamlabada mahiroi kun phamhanduna batch ani thokani adumoinamak mahiroi singna makoigi ahallamandagi no objection certificate purakadabani oja sing amasung non teaching staff ki oina apunbagi sada yangkhai jamak mathau tawbani Sri Chakrabarti na hai online class so adum sathagani tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi na ngasi video conference ki khuthangda Bihar ki highway project mapan gi jata hungani Project sing asigi makhada lupa koti lising mari sani sangna kilometer sahum yangkai sangba lambi semgatpa yauri Bihar bu khumang yang na chapkhat hanabagi saruk ama oina lambi sing asi semgatpani Project sing asina rajya du da mi sathok chasin tawba posai puthok pusin tawba da hena khudong sahalagani Bihar ki khunggang lising ni phumanga tamapani phumanga optical fiber internet service na samna hanaba thorang su Pradhan Mantri na hudokani Masina Rajya du da e-education, e-agriculture, telemedicine, tele-law amasung atai social security scheme na singbagi digital service sing miyam da araiba mawongda panghanbada achawba mateng oirakani. Farmers Produce Trade and Commerce Promotion and the Facilitation Bill 2020 amasung Farmers Empowerment and the Protection Agreement on Price Assurance Farm Services Bill 2020 sangsad na ngarang pass tawkre. Farmers Produce Trade and Commerce Promotion and the Facilitation Bill na Rajya Manung amadi Rajya Singhi Marakta Lawmising na puthokpa puthok sing APMC market ki ayaba lawdabasu lalolitik tawba yahalagani Bill asigi matung ina Rajya Sarkar singna APMC area singi wangmada market fee sales fee levy lawbating lagani Farmers Empowerment and the Protection Agreement on Price Assurance Farm Services Bill na lawmising na makhoi ki pothok singai mamangda makhoi ki pothok laiga dauriba singa yana warol sahi tawnaduna contract farming tawba yahalagani Pradhan Mantri Narendra Modi na hairi Bill ani pass tawkiba asi Bharat ki law singugi itihas da hingsing ngai oiba thaudok ama oiragani
ट्विटर थागत वारोलदा प्रधानमंत्री लौ सिंगुगी लमदा चाउना अवोनबा पुरक्तुना लौमी कोटी कयाबु सक्ति दिगदोरिबा बिल अनि अदु संसदना पास तौखिबगीदमक कन्ना सुनोमलिबा लौमी सिंगी मफमदा नुंगाइबा फोंदोकली मांगना हाय सही कया मरुम लेबाक असिगे लौमी सिंग असि अवा अना कया मायोकनरकली अमसुंग दलाली चाबा मिउ सिंगी सैखेंग फंगलकली मांगना हाय संसदना पास तौखिबा बिल सिंग असिना असिगुंबा अवा अना कयादगी लौमी सिंगबु मनिंग तमहलगनी प्रधानमंत्री हाई मसीना लौमी सिंगी सेंथोक हेंगतहंदुना मखोइबु नुंगाई याइफना लेहनबा ngamlagani लेबाक असिदा हौजिक फावबदा टेस्ट तौखिबा कोविड-19 गी अपुनबा सैंपल मसें कोटी 3,53,000 हेनखरे ngarang कोविड-19 गी सैंपल 1,12,3,000 हेना टेस्ट तौदुना नोंगमदा ख्वाइदगी यामना सैंपल मसें टेस्ट तौबा निमित ओइखि हक्सेल मंत्रालय हाई चांग वांगना टेस्ट तौबा ngamba asina positive case seng matam sana amadi nganna khongdokduna layeng ningthina chathaduna laina asidagi sibagi sang hanta hale Imphal dang asi phongba pauche singi maroiba pausingi damak wahengbam Washington leire Washington Hagatari nolini COVID-19 gi pauna asi su Imphal la phongba pauche singi maroiba pau aina headline tawduna phongnari pongna phamda COVID positive oiba mari lai khidre punna siba yankhai mapal sure pung kun mari da Manipur da case sama humdra hengal laga nipu mari khaktamak research tawki haina ahan ba headline tawduna phongli Shanghai Express ki Manipuri amasung English edition animakta mi ahum lai khidre lai khidaba yankhai nipal sure haina ahan ba headline tawnari sama humdra positive oiduna positive oiba masing lising nipal chanipan manfudra mari yore hairi Pawasi irei paktasu headline tauri naharul gi thodangda Imphal West COVID ki hotspot zone oire COVID ta si ki pamasing yankai taret sukhre amasung mamal hongna amadi chapchana COVID-19 detect tawba ngamba paper based test strip feluda uthokre haina tongan ba headline ani piri huyelan pawda layong uttaba COVID-19 gi anabasing yumda leiba yagani hairabasu Club amadi maya paibi gi ayaba lawde haiduna official singna leihandre haina chauna headline amakak piraduna Imphal gi lamboi khungnang khongda leiriba COVID care center gi phibam ka hena motpa hidak langthak amadi chana thakna ba marang kaina phangdabana anaba singi hakchang hena dum sukchilakadara haina mi painare haina phongli People's Chronicle da local case ki tangkhai amaromdi Imphal West leiri positive oibagi chang leptana hengalakli haina headline da phongli Manipur Mail amasung sanale paktasu mioi sama humbudra nauna positive oire ani amuk siduna si kebyang khai taret sure haina headline tauri Imphal Free Press ta COVID-19 na sel thungi phibam da sokchil hanbadagi Rajya Sarkar na hojik chathariba recruitment process pumnamak thingjin khre haina ahan ba headline piri Mukhyamantri N Biren gi loina bi hiai nuna Anemia Free Manipur Poster Campaign lisingani kun hawdokibagi pau Manipur Mail amadi Israel Express ta headline tawduna phongli Parliamentary Secretary Oiramba MLA Tara Nithoi disqualified tawbugi matangda veteran politician o joina phongdokiba wafamsu pause kharada headline tawnari irei pakta Manipur laingakna kusira sida Indian Constitution thugairaga thabak tawre Imphal Free Press ta Parliamentary Secretary Oiramba MLA Tara Nithoi disqualified tawbu yai haiba Shri Joy gi wafam phongli Shanghai Express ki edition animakta MLA Tara Nithoi disqualified tawba tawdaba Governor gi khutta leire haina headline da phongnari Wathok oiraba Farm Bill ani Rajya Sabha da pass tawkhre haiba pawamasu sana leipakta ahanba headline oina phongli nolini Thagasari Washington Aroibada maroiba pau amukhana Manipurda COVID-19 nabadagi pharakpagi sang sada 63.10 sinonipan oire COVID-19 na sel tungi phibam da sokjil lakliba asigi yenglaga rajya sida hojik jathariba recruitment process pumnamak leblagani amasung Pradhan Mantri Narendra Modi na ngasi video conferencing gi khutang da Bihar ki highway project mapan gi jatcha hungani paulujare